ngasi gi oiba tongan tongan ba collection khara miyam da khudol tamjage Manipur gi lan manung da lut Thoukhiba kuchu Khulai seng mikhal pangthok lagadaba Bihar dagi fagal haiba wafam asina ahan boina lokat jaraga tamjage May 2023 dagi hawraklaga hauzik pawbada warisin puraktriba Manipur gi tamtiraba lan asigi manung da tongan tongan ba mafam sing dagi lut Thoukhiba kuchu Khulai seng mikhal pangthok lagadaba Bihar dagi recover tawri haina National Investigation Agency NI gi mekai dagi ngarang Phongdorkre haiba wafam asi tamjaraga video asibu mieng tabiriba punamakpu loktak mapau updates ki mekai dagi taram okchari thokdoga se agency asigi mekai dagi Nagaland amasong Manipur dagi Bihar da kuchu Khulai seng smuggling tawbagi khutpu ama leire haiba pau dagi tijin humjin bagi tabak satarubada asengba oiramduna kuchu Khulai seng adu phagatpa ngamkhibani hairi NI gi mekai dagi Bihar ge Bisali district laiba mamang sahi 2024 da kuchu Khulai smuggling tawbagi case ta sianaba mioi amagi yumda tibo humbagi tabak satabada Manipur dagi lut torokpa kuchu Khulai seng amasong atai polam kaya recover tawba ngambani hairi NI na ret chatakiba yumadugi yumbugi mamingna Sandeep Kumar Sinha Elias Sotulala kawi hairi maki yumdagi phakalaba kuchu Khulai singna 9mm ki pistol ama nomai asigi kapa yariba maru taraga nipan pistol gi magazine ani tuyab borgi nomai ama nomai asigi maru kuntraga manga amasong sel oina lupa lakh mariga lising kunga mathoini hairi tawdoga asigi matangda security gi official amanasu Manipur dagi lut torokpa yamlaba kuchu Khulai seng mangzauna na Bihar yorulamba yabagi oithokpa leire haiki NI na Sandeep Kumar Singha gi yumda sathaki ba red adu mahaka naknaba Vikas Kumar kauba kuchu Khulai yonthok yonchen tawbada chenaba mioi amadagi khangba ngamlakpani hairi hairiba mioi ase NI na arm smuggling gi mayokta lokhatpa case number RC11/2024/NIA Delhi da senaba mioi ni hairi Bihar police ki mekai dagi AK47 rifle ama amasong maruga konana phagatpadagi case ama register tawduna lokhotlaba matungda mamang sahigi Augusta case adu NI na loishinduna Nagaland chingba mafam singdagi Bihar kuchu Khulai seng pusilakpagi mayokta akanba investigation chacharakibani hairi NI na satarakpa investigation ga mari leinana Vikas Kumar Saityam Kumar Debamani Rai Elias Anis amasong MD Ahmad Amchari kauba mioi mari phagatuna makhogi matakta charge sheet file tawkrabani hairi aduga numit kharne ki mamangdana kuchu Khulai putuk pusin tawbada chenabani haiba Manjur Khan kauba mioi amasu NI na phagatuna hauzik patnargi bi urjalda thamlakli bani hairi panbaya badi Manipurda lan thorakpadagi lut Thoukhiba kuchu Khulai singi masingna tongan tongan ba makhalgi nongmai lising taruklom oiraga masigi maru singna lak taruklom oigani haina panari bani hairi bu kuchu Khulai singa se police ki tongan tongan ba arms court police station amadi training center na chingbadagi lut Thoukibani makha satarakpada nungthil pause gi chepong ama oiriba pandamdagi lokhatcharaga thamjage Churasanpurda Belesip ama Khulai Paibasingna Phubda laikidre hairi haukiba ningthokaba nimitta masakang daba Khulai paiba mioi kharana tamchina phurambadagi Churasanpur district ki Belesip ama laikanaba ngamdana laikidre police tagi phangba paugi matungina haukiba thokdok ase ningthokaba nimit ki nungtil pung mari makhairom tabada hinglep sub division gi manung chana leiba khonom pai belesta thokibani laikidraba Belesip adugi maming mangthang haukip kawi haiba khangba ngamle Khulai paiba mioi kharana makpu tamchina phurambadagi khudakta laikanaba ngamdana laikidabani kari maramgi makpu hatki bano haibagi chapsaba maram khangdri mak Khulai Paibasing aduna khonom pai village ki thangnana leiba khokpichang khul manakta tamchina phuraga hundoklambadagi Churasanpur district hospital da pukhatki adubu doctor na makpu sina purakle haina laukthokki makki hakchang laikidrabagi imung manungda sinakre pawasina makataraduna village sip mangthang hokkipu tamthina phuraga halamliba mioi sing adu United KUKI National Army UKNA ki Cadet Singh haina chingnari KUKI militant amasong Government of India anigi marakta suspension of operation su agreement sign taunariba asida UKNA hairiba KUKI lalolup asi yaude miyat asibu hinglep headquarters area chief association na akanba maongda condemn tawragli Manipur da thokliba chahi ani helaba itani class asina maram oiduna community asina awaba kaya mayoknariba matam asida asigumba thong satarakpa leibak thibani hairi paw asina makataraduna hai chahi asi
asigi Jun thada United KUKI National Army UKN na Churachandpur district manungda sattakiba imbus amada ahal oidabi nupi ama yauna miyoi mari laikidabani laikidabasing adugi manungda KUKI National Organization KUKI National Army KNA gi luchingba ama yaukibani maka satarakpada Churachandpur da changjapam lawriba IDP singi manungda kangpokpi dagi lanjelakpasingna khwaidagi yamlamle district taraga mathoidagi lanjelakiba IDP lisingani ga chama humbudraga mapanna makogi amangata thokraba yungkaina chingbagi damage assessment home sing DC da pikhalakre May 2023 dagi Manipur da thorokkiba purup anigi tamthiraba lana sina maram oiraduna mayum makai yauna maral mathum sing tumna mai thadok pikibadagi laifam laitaba khakta natana thawai hingnabagi damak tongan ba district sing da hangliba relief camp sing da changjapam larokliba IDP singi manungdagi Churachandpur district ki relief camp sing da lairakliba IDP sing da makoi gi mayum makaina chingba amang ata thokibagi damage assessment form pikhalaknaba district asigi deputy commissioner na khangan khibagi matung ina pikhatnarakpada kangpokpi district tagi lanjelakiba IDP singi masingna khwaidagi helamle wafam asinga se district asigi deputy commissioner Darul Kumar SK office chamber da pangthokiba paugi mifam amada mahakna phongdokibani DC na hai kanglu masal gi irang na maram oiraduna amang ata thokiba singi verification amasong makoida compensation Pinabagi tabak laukhatpa yanaba district administration gi makaidagi Churachandpur district ki relief camp sing da sangjapam lawrikliba IDP sing da makoi gi damage assessment form sing menchilaga piraknaba khangankibani district administration gi thorang asigi matungina ngasi pawbada tongan ba district taraga mathoidagi lanjelaktuna Churachandpur district ta hangba relief camp sing da sangjapam lawrikliba IDP lisingani ga chama humbudraga mapanna makogi form sing pisilagle damage assessment form sing Pisilaklaba IDP sing adudi Impal West dagi lanjelakpa chatruk kunga nipan kangpokpi dagi chanipan ga kuntraga humdoi Impal East dagi chamaga humbudraga mapan Chandel dagi chamri ga humpuga nitoi Tengnopal dagi kunga mapan Urkhul dagi taruk Bisnupur dagi manga Jiribam dagi kuntra Senapati dagi manga amasong Tamelong amadi Kaksing dagi IDP amamamna makogi hairiba form asi pisilakle adubu makatana wathoriba IDP singna form asi pisilaktuna makoina leiramba district singdagi lanjelaktuna leiriba imung singda lengaki makaidagi compensation pina bagi tabak lokotpada mapung phana bhona biyu haiki Churachandpur district ta hangba relief camp sing da changjapam lorokliba IDP singna pikalakpa form sing ase district taraga mathoi asigi deputy commissioner sing da makogi damak lokotpam thokpa tabak sing lokhatnaba pikre thabak asida Churachandpur district administration gi makaidagi su pangba yaba mateng pangani aduga transparent oiba amasong matamsana beneficiary sing oiba yaraba singda makogi pangpham thokpa sing pangananaba honagani haiki amaromda IDP sing da district administration gi makaidagi pangba yaba mateng pangduna lakpagi makatarakpada ngasisu Churachandpur gi DC na maki official singa loinana Churachandpur gi second dumping site manakta hangba relief camp ta changjapam larokliba IDP singi pibam chattuna hakthengna yengsinkhre khongsat asigi manungsana district administration gi makaidagi IDP singda tangai fadaba chanaba polam sing blanket yauna winter thermal sing yanthokki deputy commissioner na IDP singa su wari sanaduna district administration gi makaidagi makogi damak makatana pangba yaba mateng pangkhigani haibagi thajaba pongdoklamki khongsat asida additional deputy commissioner Siminthang Lenthang Churachandpur gi autonomous district council gi CEO Lalthajam amasong Saikot ki SDO Alfred Al Khauktiasu sarukyakhi